ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯧꯅ ꯌꯨꯝ ꯍꯣꯡꯂꯛꯄ ꯅꯨꯄꯤ ꯃꯦꯝꯆꯥ ꯀꯧꯕꯤ ꯑꯃꯒ ꯑꯩꯒ ꯂꯣꯏꯅꯈꯤ꯫ ꯃꯍꯥꯛ ꯌꯥꯝ ꯆꯝꯃꯦ, ꯃꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯊꯥꯖꯕ, ꯅꯨꯄꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯑꯗꯨꯃꯛꯅ ꯃꯥꯅ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯨꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯝꯕꯔ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯐꯣꯟ ꯔꯤꯆꯥꯔꯖ ꯍꯥꯞꯄꯣ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯍꯥꯞꯀꯟꯕꯤ ꯅꯨꯄꯤ ꯖꯥꯠꯇꯨꯅꯤ꯫ ꯅꯧꯅ ꯂꯥꯛꯄꯒꯤ ꯃꯣꯏꯒꯤ ꯃꯃꯥꯅ, ꯃꯦꯝꯆꯥꯗꯤ ꯃꯤ ꯂꯣꯏꯅꯕ ꯍꯩꯇꯕꯅꯤ, ꯑꯗꯨꯅ ꯅꯪꯅ ꯐꯖꯅ ꯂꯣꯏꯅꯕꯤꯌꯨ ꯁꯌꯥ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯃꯥꯗꯨꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯃꯣꯏꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯆꯠꯂꯦ꯫ ꯃꯥꯁꯦ ꯁꯪꯒꯣꯝ ꯆꯥꯁꯨ ꯈꯔ ꯄꯥꯝꯖꯕ ꯖꯥꯠꯅꯤ, ꯃꯤ ꯂꯥꯛꯄꯗꯁꯨ ꯋꯦꯜꯀꯝ ꯌꯥꯝ ꯐꯖꯩ꯫ ꯑꯗꯨꯅ ꯑꯅꯧꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯁꯨ ꯂꯣꯏꯅꯕꯗ ꯀꯔꯤꯁꯨ ꯍꯩꯅꯗꯕ ꯐꯥꯎꯗꯦ꯫ ꯃꯌꯥꯝꯕ ꯑꯅꯤꯁꯨ ꯑꯩ ꯂꯥꯛꯄꯗ ꯑꯗꯨꯝ ꯍꯔꯥꯎꯅ ꯇꯧꯏ, ꯃꯆꯟꯗꯧꯅ ꯑꯗꯨꯃꯛ ꯂꯣꯏꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄ ꯃꯇꯝꯅꯤ, ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯦ꯫ ꯅꯨꯡꯊꯤꯜ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦ꯫ ꯃꯥ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯗꯤ ꯃꯇꯝ ꯑꯗꯨꯗ ꯐꯣꯟ ꯄꯥꯏꯗꯦ, ꯑꯗꯨꯒ ꯃꯥꯗꯤ ꯅꯣꯀꯤꯌꯥ ꯐꯣꯟ ꯑꯃ ꯄꯥꯏ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ꯫ ꯁꯥꯟꯅꯔꯝꯃꯤꯗꯣ ꯅꯨꯄꯥꯅꯤ꯫ ꯑꯩꯁꯨ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯣꯏꯔ ꯃꯥꯜꯂꯦꯅ ꯈꯜꯂꯒ ꯂꯩ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯏ, ꯁꯌꯥ, ꯅꯣꯏ ꯁ꯭ꯋꯥꯏꯗ ꯐꯣꯟ ꯄꯩꯁꯥ ꯀꯥꯞꯐꯝ ꯂꯩꯕ꯭ꯔꯣ? ꯂꯩꯌꯦ꯫ ꯑꯗꯨꯗꯤ ꯕꯦꯂꯦꯟꯁ ꯑꯝꯇ ꯍꯥꯞꯄꯨꯁꯦ꯫ ꯏꯕꯥꯅꯤ ꯐꯣꯟ ꯄꯩꯁꯥ ꯀꯥꯞꯐꯝꯗ ꯂꯥꯛꯑꯦ꯫ ꯑꯩꯗꯤ ꯆꯪꯗ꯭ꯔꯦ, ꯗꯨꯀꯥꯟꯒꯤ ꯁꯤꯔꯤꯗ ꯐꯝꯂꯒ ꯂꯩ꯫ ꯑꯩꯗꯤ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥꯗꯨꯅ ꯕꯦꯂꯦꯟꯁ ꯍꯥꯞꯄꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯥꯞꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁꯨꯝ ꯄꯨꯜꯂꯛꯄꯗꯒꯤ ꯏꯕꯥꯅꯤ ꯀꯣꯏꯅꯗ꯭ꯔꯦ꯫ ꯃꯥꯁꯨ ꯑꯩꯈꯣꯏꯗ ꯇꯠꯇꯅ ꯑꯗꯨꯝ ꯂꯥꯛꯑꯦ꯫ ꯐꯣꯟꯗꯤ ꯁꯨꯡꯊꯥ ꯊꯥꯗꯦ, ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯩ꯫ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯤ, ꯃꯦꯝꯆꯥ, ꯅꯣꯏ ꯁꯥꯏꯗꯨꯕꯨ ꯀꯥꯏꯗꯩꯅꯣ, ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ? ꯑꯩꯅ ꯍꯪꯕꯗꯣ ꯇꯥꯔꯒ ꯃꯥ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯇꯦ, ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩ꯫ ꯀꯩꯅꯣ, ꯍꯥꯏꯗꯣꯛꯄ ꯇꯜꯂꯤꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯍꯦ, ꯃꯁꯛ ꯈꯪꯗ꯭ꯔꯤ, ꯎꯅꯕꯁꯨ ꯎꯅꯗ꯭ꯔꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯛ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ? ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯏꯇꯠ ꯇꯠꯇꯅ ꯕꯦꯂꯦꯟꯁ ꯍꯥꯞꯄꯣꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯒ ꯅꯪꯅ ꯍꯥꯞꯄꯤꯕ, ꯑꯗꯨꯅ ꯀꯔꯤ ꯋꯥꯈꯜꯅꯣ? ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ, ꯃꯥ ꯄꯩꯁꯥ ꯂꯩꯇꯦ, ꯑꯝꯇ ꯀꯥꯞꯄꯤꯔꯛꯑꯣ, ꯑꯃꯨꯛ ꯁꯤꯡꯒꯦ ꯍꯥꯏꯕꯗꯨꯗ ꯇꯧꯕꯅꯤ꯫ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯗꯨꯗꯤ, ꯍꯧꯖꯤꯛ ꯐꯣꯟ ꯑꯝꯇ ꯇꯧ, ꯑꯝꯇ ꯎꯅꯁꯦ ꯍꯥꯏꯌꯣ꯫ ꯑꯩꯅ ꯇꯞꯃꯟꯕꯗꯒꯤ ꯅꯨꯄꯥꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯍꯣꯏ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯥꯗꯨꯒꯤ ꯐꯣꯟꯗꯣ ꯑꯌꯥꯝꯕꯅ ꯑꯣꯐ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ, ꯃꯔꯛ ꯃꯔꯛꯇ ꯆꯠꯂꯁꯨ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯩꯅ ꯃꯉꯣꯟꯗ ꯉꯥꯡꯉꯦ, ꯅꯪ ꯌꯥꯝ ꯄꯪꯉꯤ ꯏꯕꯦꯝꯃ, ꯅꯨꯄꯥꯅꯦꯅ ꯃꯁꯛ ꯈꯪꯕꯁꯨ ꯅꯠꯇꯕꯁꯤꯗ꯫ ꯃꯦꯝꯆꯥꯗꯣ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯗꯦ, ꯑꯗꯨꯝ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ꯫ ꯃꯥꯁꯦ ꯃꯁꯥꯒꯤ ꯑꯣꯏꯅ ꯃꯌꯥꯝꯒꯗꯤ ꯋꯥꯈꯜ ꯈꯤꯇꯪ ꯈꯦꯠꯅꯕꯗꯧꯅ ꯇꯧꯏ꯫ ꯄꯪꯉꯤꯔꯥ ꯉꯥꯎꯔꯤꯔꯥ ꯈꯪꯗꯦ, ꯑꯗꯨꯕꯨ ꯆꯝꯗꯤ ꯌꯥꯝ ꯆꯝꯃꯦ꯫ ꯑꯩꯒ ꯃꯥꯒ ꯄꯨꯜꯂꯤꯉꯩ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯐꯣꯟꯗ ꯔꯣꯡ ꯅꯝꯕꯔ ꯌꯥꯝ ꯇꯥꯔꯛꯑꯦ꯫ ꯅꯨꯄꯥꯈꯩ ꯑꯗꯨꯅ ꯊꯑꯣꯏꯒꯤ ꯇꯧꯔꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯩ ꯁꯣꯏꯔꯤꯔꯥ ꯈꯪꯗꯦ, ꯃꯥꯁꯨ ꯃꯇꯝ ꯂꯦꯜꯂꯤꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯑꯣꯏꯅ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯩꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯒ ꯅꯨꯄꯥꯗ ꯈꯥꯏꯅꯤꯡꯕ ꯃꯇꯝ ꯑꯣꯏꯕꯒꯤ ꯏꯕꯥꯅꯤ ꯆꯪꯅ ꯗꯤꯜ ꯂꯦꯟꯁꯤꯜꯂꯤ꯫ ꯃꯦꯝꯆꯥꯒꯤ ꯕꯕꯥꯁꯦ ꯍꯥꯟꯅꯗꯤ ꯊꯕꯛ ꯇꯧꯔꯝꯂꯒ ꯄꯦꯟꯁꯤꯜ ꯂꯧꯊꯣꯛꯈꯤꯕꯖꯥꯠꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯋꯥꯗꯦ, ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩ꯫ ꯃꯕꯨꯡ ꯑꯅꯤ ꯑꯗꯨꯁꯨ ꯃꯆꯟꯅꯨꯄꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯨꯄꯥꯒ ꯂꯥꯎ ꯊꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯁꯨ ꯉꯥꯡꯗꯦ꯫ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯐꯣꯟ ꯔꯤꯆꯥꯔꯖ ꯍꯥꯞꯄꯣꯑꯣꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯀꯥꯞꯄꯨꯅ ꯍꯥꯏꯔꯁꯨ ꯃꯥꯅ ꯍꯦꯛꯇ ꯌꯥꯗꯦ, ꯑꯗꯨꯝ ꯀꯥꯞꯈꯤ꯫ ꯃꯗꯨꯅ ꯇꯁꯦꯡꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ, ꯃꯥꯕꯨ ꯈꯪꯅꯒꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ, ꯊꯑꯣꯏꯅ ꯐꯣꯟ ꯔꯤꯆꯥꯔꯖꯀꯤ ꯇꯧꯔꯛꯄꯁꯨ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯂꯩꯀꯥꯏꯁꯤꯗ ꯄꯨꯟꯕ ꯊꯥ 2ꯃꯨꯛ ꯁꯨꯔꯛꯑꯦ꯫ ꯏꯃꯥꯟꯅꯕꯤ ꯑꯇꯩꯒꯁꯨ ꯈꯪꯅꯔꯦ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯗꯥꯏꯅꯥ ꯀꯧꯕꯤ ꯏꯔꯥꯡ ꯈꯔ ꯇꯧꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯏ꯫ ꯃꯥꯁꯨ ꯐꯣꯟ ꯅꯝꯕꯔꯗꯣ ꯄꯪꯃꯦꯠ ꯃꯦꯠꯂꯒ ꯅꯨꯄꯥꯗꯣ ꯄꯪꯈꯥꯏ ꯈꯥꯏꯕ ꯅꯨꯄꯤꯗꯨꯅꯤ꯫ ꯃꯥꯒ ꯃꯦꯝꯆꯥꯒ ꯄꯥꯔꯒ ꯃꯦꯝꯆꯥꯒꯤ ꯐꯣꯟꯗ ꯇꯧꯔꯛꯄ ꯅꯨꯄꯥꯁꯤꯡꯗꯣ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯩ, ꯐꯣꯟ ꯔꯤꯆꯥꯔꯖꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯟꯂꯤꯃꯤꯇꯦꯠ ꯇꯧꯅꯗꯕ ꯃꯇꯝꯗꯨꯅꯤ꯫ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯍꯥꯞꯄ, ꯕꯣꯗꯥ ꯃꯁꯦꯟ ꯑꯣꯏꯅꯔꯒꯅ ꯂꯨꯄꯥ 7ꯒꯤ 39ꯀꯤ ꯍꯥꯞꯄ ꯃꯇꯝꯗꯨꯅꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯄꯪꯉꯤ, ꯅꯨꯄꯥꯅ ꯍꯥꯏꯔꯤꯈꯩ ꯌꯥꯏ, ꯃꯁꯛ ꯈꯪꯗꯕ ꯃꯤꯗ ꯌꯥꯝ ꯊꯥꯖꯩꯅ ꯁꯨꯝ ꯉꯥꯡꯂꯨꯕꯗꯒꯤ ꯃꯥ ꯑꯩꯒ ꯂꯣꯏꯅꯕ ꯄꯥꯝꯃꯛꯇ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯗꯥꯏꯅꯥꯒ ꯑꯌꯥꯝꯕ ꯑꯗꯨꯝ ꯄꯨꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯍꯥꯟꯅꯒꯨꯝ ꯃꯥꯒ ꯇꯣꯏꯅꯗꯤ ꯄꯥꯗ꯭ꯔꯦ, ꯃꯔꯛ ꯃꯔꯛꯇꯕꯨꯗꯤ ꯄꯨꯜꯂꯦ꯫ ꯗꯥꯏꯅꯥꯒ ꯄꯥꯔꯒ ꯃꯥ ꯍꯟꯗꯛꯇꯤ ꯏꯇꯠ ꯇꯠꯇꯅ ꯐꯣꯟ ꯄꯩꯁꯥ ꯍꯥꯞꯄ ꯑꯗꯨꯝ ꯆꯠꯂꯦ꯫ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅꯤ꯫ ꯃꯆꯥꯅ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯀꯣꯏꯆꯠ ꯆꯠꯂꯒ ꯐꯣꯟꯗ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯑꯩ ꯑꯣꯏꯅ ꯁꯥꯎꯅꯤꯡꯉꯦ꯫ ꯃꯦꯝꯆꯥꯁꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯝꯃꯟꯗꯕꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯦ꯫ ꯃꯥꯒ ꯍꯟꯗꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥꯁꯦ ꯑꯩꯅ ꯃꯈꯣꯟ ꯇꯥꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗꯧꯅ ꯇꯧꯏ, ꯑꯗꯨꯕు ꯚꯣꯀꯦꯜ ꯑꯗꯣ ꯈꯔ ꯁꯦꯝꯃꯒ ꯉꯥꯡꯄ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯦ꯫
Handakti ma nupasiga wari fazana sanare haiba ai khangi. Nupasinasu mabu yam nungsibiba male. Aina nupase masak amtang khangno. Amtang sakhana se hayo habida memsadi ikaijene yadre. Adubo aina takmambadagi masu yare. Nupasida unanaba sakhangna naba haire. Adubo nupasina ma handak thabak silina unasida yaraktre. Aina hanjan hayale. Matamaduda Dainana ngonda onsilaga saurae. Nupasina sangakanda kona haijaraksani. Aikoina yam pamba tani. Hairakpadagi maga iga mare yetnare. Aina sauni mandana Dainada onsilaga ngangbadagi ma sauraga sakre. Aisu memsada pangmali nupanina kanano karino sukhangdaba misak aduda pasadubu pamudro. Nang nusiradi mana nangbu unaba lakadabani. Nangbu pamdabagine leithok lesin tawrido. Nupaduna nangbu masak khangbasu mali. Aduna unase haba yaraktrini haina ngangambaga isu yumda lae. Aiga Dainaga khana kiba numitudagi ibani thengnabada khautak sanare. Adubo aina mangonda saudanaba harige khalaga ai nungthilama moide sale. Mapanda kaubani tadre. Madi nungthin toina tungganbanina tumlamgani khalaga ai magi kada sange. Adubo mabunga maga magi phamungda lerame. Mabungduna fonda nupi amaga suwari sanari. Ai lakpa ubada mabung aduna engonda wangang kanona makhutuna engonda sign tawrae. Daina so engonda tapna phamulau haina harakpadagi aisu makhoinigi manata sangsile. Mabung aduna khonjelada semdana wari sanai. Aisu hojikti khange sanariba nupido memsane haba. Ai karimta haide adubu makhoigi wakhaladudi aita sengna sauningi. Memsada ngahak leraga tawrake haraga fondo thamkhre. Dainagi mabung darobana engodo onsilaga hare. Saya hojikido memsane. Aina atopa nupa saraga phone gi recharge safan mane. Aigi khonjendo ai malamoine. Daroba tandro. Adubu khangnarakanda sopna naba. Yam kuina sanaro he to adabani. Adubu kari wakhalno. Mangondasu nangna adum phone pesa hapona hari dubu kaigino. Ai sumaga wari sanabada khonjelase takrena khallini. Aduga daroba ore. Aine Dainadagi number lorine. Ado mase pangdi pangwazani. Masasu khangdaba mingonda yam thaze. Risha sapo haibaga adum hape. Aduine aina sanarise. Mase asmaina dum tawbazani. Ado daroba khanga kanda kamai tawba. Asengbai maga nungsina tabanina. As saya duma harakano. Isa ithanda tukasaba phawi. Ado nangsu haidokano. Ai amuhana mana tawba phone pairo. Aina si tawroi. Adubu yagadro darobat. Madi nangbu thamuseng nungsiba male. Saya ai toksha horage. Haigumdana managa khangadi ai ikaibana loyani. Nangsu haidokano. Ai sumangonda phone torokano haikrage. Masaknena angaubi maladana. Dainasu mabungsu wado haraga noi. Adubu darobat madi darobat ngawkhre. Mana karigumba soidana khangaga pesasingdo singaw haradi kamai tawni. Kaigi singdoiba khupakna thajalaga lore. Makhoigi sakhattaba wahaising aduda ai moida chatlage haramlaga adum lae. Memsasu aina phanayam haibani. Adubu thawsade mapunsida nupa amaga muwari sana wrong number khara tasilakpaga wari sana kanano karino khangdaba nupana phone recharge sapo haraga adum hapa anga panupisisu yam leibasani. Numit adudagi ai memsa hoida chatre. Dainasu laktrabasani. Adubu mama thanda dukanda satlaga nupadugi phone recharge hape haba khangi. Angak panupini. Ai memsada habitang hage khalaga makhoida satle. Memsa nanga hoji wari toina sanariba nupado nangbu masak muna khangba mini. Mana nangbu nungside. Nangwandagi phone gi balance hapanba adu khakini. Nangwanda phone taropani. Mase aina khangaga lairabani. Aisu sidagidi noida toina la aroi. Nangsu aina habase thajadradi paisasu matamsu mangjaba tabani. Aina madu harabadagi madi kapae. Aina kapkano haina themi. Adubu ma hi launa kapae. Tasengna madi nupa aduda nungsirurabazani. Karino karigi kapino masasu khangdaba minduda. Nangna nungsiba pokluriduna kari wakhalno. Saya aidi magi wangang sangang aduda tasengna nungsirure. Manasu engonda yam thajababi. Manasu handakti soidana unase harapane. Ado nangdi ma kamai khangino. Ai lalat tawraga khangde. Ado nangsu aina haise thajadraga phone taw. Pairak prana amta yengo. Khudak aduda phone loktholaga tawi.
पायरक्ट्रे हंजन हंजन तौबदगी दारोबातो फोन पायखले अदुगा थीना ngangamaga फोन थमख्रे आइसु मदुंगददी नंग खरा सिंगो हारमगा युमदा लाए एग्जाम मयागा नक्सलपगा बाबाना कोइसे चटलेना ngangbदगी आइसु कया चट्रे अदुबु मेमसादो हंदक मरो वाखल नुंगाइत्रे हाबा इ खंगी हानादी वा मा हाबदा मया हिगे तौगे दुम तौबनी अदुबु हंदकति मा मसादो इहे हैनिंगदबा वा कया ngangningdabदौन तौई था मरी मुक लेरगा मखोय मफम अमदा मुक चटलने हाइना खंगलक्की आइदी मखोयसे युमसे लेरगा लेरिबो खलुबनी अदुबु ओरमद्रे युमबु असिगी असिनबा पैसा खरागी मखोयदा था खरा सानदोरपो ओरमे हानागी युमबुदुसु कया नाते सादे मी पुनमना मखोय लेजरदी लेकाइसिसु खरा इंगनी खलुबनी मेमसा चटलनी ताबदा आइसु नुंगाइत्रे मागी पंगजबा समजबा मतव अदुदा आइ माबु नुंसी मासु ममागा लागा अखोयदा चटलगेना हारमे आइसु मखोयबु थिंदोकपा यावरे ऑटो अमा लाए मखोयना कौबा जाने आई मेमसागी मनाक्ता संगसिलगा आइना हाय मेमसा आई बाबागी फोनदगी तौरके नंग पाइरौको होय पाइरके अदो नंग खरदि सिंगोको मा एंगोंदा नोफे तौरमगा चखरे मदुगी मतु नोंग निनीदी मागी फोन चलमे अदुदगिदी मागी फोनदो ऑफ लेख्रे नंबर सिंख्रबा खंगदे पाव अदुम फाउनखित्रे नत्रगा मा नाइबु वारौख्रबा असि खलुबदा अयाम नुंगाइखिदे मागा अमुतंगदी थेंनानिंगबने अदुबु लाइबक्ता करी तमलिबा हाबदो येंगबा तारे मतंग असिदा वारी असि मयामदा तहानजबा लोइजरे मयामना चैनल असिबु नुंसिबिदुना लाइक शेयर अमदि सब्सक्राइब तौबियु अरोइबता मयाम पुनमपु इकोक नोनो खुरुमजरी।